खुमजरी ISTB की मणिपुरी पाउ मियंग ताबिरी पे पुमना मकपो तरामना ओक्सरी हौजिक अहान बद मरुइबा पाउ PWD na Imphal की तोंगान लंबी सिंह सेमजिन बच्चा द कुन यौरे हाइना चीफ इंजीनियर के एच टेम बना फोंदोख्रे लमदम सिगी सकनाय रबा थिएटर डायरेक्टर हाइसनाम कन्हाइलाल गे निमित हुने चथगदबा मपोक कुमोन पालन ngasi गवर्नर ना हुदोख्रे अमदी इम्फाल की मपाल कांगजैबुंगदा अहम सुबा मणिपुर स्टेटहुड वुमेन्स पोलो टूर्नामेंट ngasiदगी हौख्रे हौजिक मपंगोइबा पाउ पिजरी PWD na Imphal की तोंगान लंबी सिंह सेमजिन बच्चा द कुन यौरे हाइना चीफ इंजीनियर के एस टेम बना फोंदोख्रे वफम सिंह असि ISTB न्यूज का खनना उनबा अमदा महाकना फोंदोखिबनी महाकना मखा तारादुना IBR अमसुंग स्टेट हाईवे लंबी सिंह सेमजिन बगी थबक सु पाइखटपा हौरे इसिंग इचाव थोखिबा यावना मरम कयादगी इम्फाल की लंबी थोंग कया सोगनखिबा अदुदगी खुदकी ओबा वर्क प्रोग्राम सरकार न सेमदुना लंबी चहुम निफु तरुक सेमनबगी अयाबा फंगबगा थबक सिंह असि पाइखलकपनी लंबी सेमबा हाइबसी लोइबा नाइरोय मतम मतम की ओइना सेमजिनबा ताबनी अदुबु तुंग कोइना मतम सांगना सिजिनबा यानबा मियाम की ओइबा मतेंग संगी स्टेट अमसोंग नेशनल की फंड सिजिनदुना सेमलिबे लंबी असि अतै डिस्ट्रिक्ट सिंगदसु पाइखटपा हौरे तंकक नाइना लोइसिनबा हनरी फोंदोखे कोई गंबा लेफेंदी कोई क्वालिटी कंट्रोल से तौरगा मसीगी कोई सगी अखोन सिनरीब पैसा से मौंग चुमना थबक तो ओंथोकपा हाइबा कोई पांडम मसिजु कोई मयाम पुन्ना चनमिनरगा थमनबो होनजरी फंगिबा बजेट सिना तौबा याबा थबक सिदी कोई हौजिक ngसागी कोई स्टेट की प्लान द नतना मपानदगी लोबा फंडिंग सिगी मखादसु कोई पाइखटसरी नत संकीर्तन बु मियाम द मापुंग फाना खंगनबा मणिपुर कल्चरल यूनिवर्सिटी दा प्रोजेक्ट अमा पाइखले हाइना मणिपुर की गवर्नर डॉक्टर नाजमा हेप्तुलाना लैखिद्रबा थिएटर डायरेक्टर हाइसनाम कन्हाइलानगी नुमित होमनी चथगदबा वर्ल्ड एनिवर्सरी पालन की हौदोकपगी थौरमदा फोंदोख्रे ngasi पैलेस कंपाउंड लेबा महाराज चंद्र कृति ऑडिटोरियम दा कला क्षेत्र मणिपुर JN डांस एकेडमी आर्ट एंड कल्चर डिपार्टमेंट अमदी संगीत नाटक एकेडमी न्यू दिल्ली का खुसम नदुना पांथोखिबा थौरम अदुदा आर्ट एंड कल्चर मिनिस्टर एल जयंत कुमार सु सरुक याखी गवर्नर ना थौरम पालन असिगा मरी लेना सोवेनियर अमसु फोंखी मिनिस्टर एल जयंत कुमार ना लैखिद्रबा कन्हाइलाल मसामक थिएटर की लम असिदा माहि लोइसंग अमनी महाकी पुंसी वारिदा खना नैनाबना थिएटर की लमदा खोंगदारकलिबा माहिरोइ सिंगदा चाउना कानाबे पिगनी हाइखी गवर्नर ने मखा तारादुना लैखिद्रबा हाइसनाम कन्हाइलाना महाकी पुंसीदा प्ले कुन हेना डायरेक्शन पीदुना मियाम की सेवा तौखिबा असि महाक सुसिंगथानिंगाइनी महाकी मपुक नुमित कमरी लेना पांथोकलिबा थौरम असिना मणिपुर की थिएटर की लमदा खुमांग चौसनबदा मतेंग ओइरगनी महाकी थिएटर की लमदा पुंसी कथोखिबा सकनाइरबा थिएटर पर्सनालिटी अमने हाइना सिंगथाखी थिएटर हाइरिबा मीडियम असि मिटकी कुमहै खक्त नतना अपुनबगी पांगल सागतपा अमदी नुंसी सानना लहनबदा चाउना मतेंग पांगली मणिपुर गे अरिपसिंगी मनुंगदा यावरिबा नत संकीर्तन की ट्रेडिशन असि मियाम द पाक सना खंगननबा मणिपुर कल्चरल यूनिवर्सिटी दा मसिगी प्रोजेक्ट अमा पाइखटपा हौरे मसिगी दमक लागलिबा तांग कुनिथोय कुलुमदोय अमदी कुनमरी दा दिल्लीदगी प्रोफेसर मलाक्तुना नत संकीर्तन की लेक्चर प्रोग्राम अमा सुपांगथोकनी हाइकी To the Manipur Culture University, I have taken up a project to do research on Nati Sankirtan and to make it known to the people of the country. And most of the Southeast Asian countries, Nati Sankirtan in its own form of their countries, individual system or language is being modified. I am trying my best to see that we have these linkages come back to life again and we connect ourselves to all the Southeast Asian countries. सब्सिडी अमदी ग्रांट खक्तम उरगा बैंक तकी पैसा लौनब हनरबदी मदुना कैदंगैदा माइ पाकपा एंटरप्रेन्योर अमा ओइबा ngamloi हाइना MLA वाई सुरचंद्रना फोंदोख्रे वफम सिंग असि कवा असेंबली कायदा सोशल एलिजिबिलिटी फॉर वैल्यू इकोनॉमी की ओइबा ऑफिस हांगदोपगी थरमदा फोंदोखिबनी थरमदुदा स्पीकर वाई खेमचान सेफ की मैनेजिंग डायरेक्टर एम रविंद्रो सिंगजमाई पुलिस स्टेशन की OC एन इंगोसा अमदी All Manipur Students Guardian Association की सेक्रेटरी सुमति सकुरापम ने सिंगबना अथोइबे मिथुंगलेन सिंग ओइना सरु याखी
Waisur Chandrana Makataraduna value addition leba income tanbangam bahibasi asing ba entrepreneur ama oibagi masakni miyam na white color job khakta mak phangna ba hotna bagi mahutta small scale industries the best tawba thabak sing tawba tangai fade work culture laitaba samaj amana kaidongai da mai pakpa chawkhat pa samaj ama oibangam loi haina su makhatana phongdokhi Gralika subsidy do mamita urga istundo kananum the salaga aduga loan subsidy ki thawa intention itself do hekagi starting do loan ke subsidy ki do matlaga chalai thukli bhag da ma hore me starting di hona masik me se koi discourage hota hai masik me se koi pardasi lapo hota hai sarkar thamo me pi be apote Manipur da Humanity Service da Lions Club na lauriba thaudang singthaningai ni haina District Governor Lion Radha Agarwal na phongdokre wafama singarang Manipur Press Club da Lions Club of Imphal Central na sinduna pangthokhiba mahakpu taram na okpagi thauram amadi atai competition kaya da makok mathang taraba sing mana mathum yanthokpagi thauram da phongdokhibani thauram aduda Lion M Gojendra Lion Agarwal Lion H Manikumar Lion Joy Oinam President L Palindro amadi atai members sing su saruk yakhe Tharonggi saruk ama oina member manga nauna club asida hapki loinana hokhiba October 28 ta chahi 13 degi 16 fawbagi manungda leba angang singi oina the future of peace cyber theme da pangthokhiba drawing da makok mathang taraba singda mana mathum yanthokhi District Governor Lion Radha Agarwal MJF na makata na phongdok laduna Manipur da Lions Club singna Humanity Service da lauriba thawdang asi singthaningai ni Laita Laira Amadi Kana Lajadraba Singi Damakta Club Singasina Lokalakliba Asi Pavakong Thangni Makata Nasu Angamba Thakta Miyamgi Seba Taunabasu Mahakna Phongdokhi Pravis Sanam Misigi Matangda Si Minister na Miyamda Thazabaya Basi Ama Iduna Pidrabadi Akan Makhongjang Kaya Sangsilagani Haide Manipur Press Club da pangthokpa paugi mifam amada People Action Committee ke convener Hongsamam Pholena misi asigi matangda CBI da case asi sinaragani haibagi aibase ama January 28 fawbagi manungda pidrabadi mathangi numitagi akanba khongjang jangsilagani haikhi 27 January sibaugi manungda saigi miyamna thajaba yaba aiba wena CBI da thadare na ko tibi wena hajari loinana ngasisu tonga ba akammanida numida mera gi sinre normaduna ireja sinna asi bharatagi tapna awanu ki miyam si ithorak ni ba habi sobosinna ko denuna madu ko nanaba ko kunna kongenji sanjin ni siana esi ma ke Northeast Forum for International Solidarity के convener Singlen KH Youth Forum for Protection of Human Rights Thawal District के convener TS Kiran Su paugi mifamam tuda saruk yakhe Amaramda ngasi numidang Prabistana misi ki matangda tasengna langla langjil khanghallo misi asigi matangda CBI de thigalalo haiduna Thangmaiban United Club na sinduna mairagi rally ama Thangmaiban Thau ground dagi hauduna Nagamapal fawba chatkre ngasi ki mairagi rally aduna pamdaba thaudok thoktana ba police ki akanba chaksil thaurang lokhatke Major Songthamia Memorial Committee na sinduna Major Songthamia laikhidabagi chamatara suba kumon thoram ngasi laikhidrabagi poknafam lamdam oiriba Nagamapal singjubung leirakta leiba ningsing khubamda pangthokre laikhidrabagi mitamda laisukatpa amadi pena isaina athaubabu singthabana mapung oiba thoram oikhi Songthamia lising masani pal nifuma panda khwaila lambungda pokhi lising masani pan marfudama thoida soknakiba Manipur gi ningtam lalgi aroiba lanfam khongjom lalda mitei gi commander oikhi loinana kumja lising masama panipan gi January 13 tanonga khi thorom asiga mari lenana committee gi secretary Chongtham ibungobina ngasigi thorom asi Tripura gi Naran Khamarda Major Songthamia Memorial Trust haibalup amanasu thorom asi pangthokli haikhi Major Songthamia ki mana pangthomba mahaki mati magul se masi singtha bagi saruk sima yaw ke bagi ahalaman maya takpi bagi matuna koi Major Songthamia Memorial Committee haiba ma siamaga ingkang baya ba kudam khadam makhan nana ba haidna hona jarakoni
Haukiba tang tara mangagi numidang wairamda M sector amadi Johnston School gi nakanda bom pokai handuna IMC gi sinmi nupi ama sohan kiba thawongbo IMC gi Mayor L Lokesor na condemn torakle ngasi Imphal Municipal Corporation gi mahaki office kada paumi singa unaba amada mahakna makhata raduna Imphal City bu smart city ama oinana ba sit sengbagi thabak chathabada achauba thodang lauriba sinmi amabu sohan bahabasi condemn tawi thogdok asida chenari besingna matungda asiguba thawongasi makhata na tawbigano haina pil tawki TG Luna Nana Tamnabagi Damakta, Honoriba, Hogi, IMC gi Superma, Tina Sopa, si Yaman Waitaba, Togduk Habitat, Adoga, Gotona, si Tuan Bada, Senariba, Newishing the Hygienic Badi, Miam Vazagada, Bom Pokayanba, Sugumba, Asi Matunda, Mahana, Tawidanaba, Ninkingel. Imphal Municipal Corporation gi worker ama masagi mathau tawringeda bom pokai handuna sokhan kiba thawongbo yaningda ba phongdoktuna corporation asigi sweeper singna ngasi wakat mifam pangthokre IMC office manakta chathakiba wakat mifam aduda worker kaya marum saruk yakhe sweeper as nungsi tombina nomagi thabak sujaduna chara tanjari bi sinmi amabo sokhan kiba si yamna laibak thibani thawong adu daitya leijadaba wakal kan thabang amjadaba mioina chathaba male haike tungda sigumba thawong asi amuhanna thawan bigano haike Kogi sige IMC gi akoi staff sing isida sumaina akoi bomb blast kai tawi base nungai jade si matungda amhana tawdana ba akoi si YC pa staff sing je tawi basing je nungai te mirak asukung ba sida moina tawiri je nungai te si je yengaga bomb blast se mirak ta tawidana ba suning sing je Amarom da bom pokai handuna sok apan nanghan kibagi thawong adubu yaning da ba phongdoktuna langthabal mantri khong awang laikai community hall da miyam gi oiba wakat mi fama mapangthokre wakat mi fama du da saruk ya kibi nupi amana nongmagi thabak suduna zara tanjari bi sinmi amabu asok apan nanghan kiba asi laibak thibani matung da asigumba thawong asi amu hana thokhan bigano haike yam din mafam da bom pokai ba Miam da ki khang nang han ba nongmagi sara tanjari ba misam prajada aso apan nam han ba se asuki mati akhoi penjade adugi damukta akhoi nang asigi dharna se phamjabani MIDS Horticulture and Soil Conservation Makhada Rural Auxiliary for People Action Lamdingna State Ayush Society Directorate of Ayush Kakusam Naduna Numit Humni Chathagada ba Rajon Festival ngasidagi Texam Maning Singda Laiba Ningtam Ingkholda Hudokre Ipa ipusingna matam amada sizinaramba ngasigi mirol na kaungnarak laba hitak oiba yaba pothok sing asibo miyam punna khangminana ba amadi yokhat minana bagi pandamda festival asi pangthokpani hongdokpagi thoramda Art and Culture Minister L Jayanta Kumar Wangjing Tentha Kendra gi MLA Paunam Brazen Ayush ki Director Dr. Eguneswar Sharma Additional Director Dr. Y Lukhoi Susaruk Yakhi Festival asida maru aina kango yai amoba yai angoba ha khutsat pit tekhau yai khu uri moinambi pulaiman bina singba pothok sing utle Minister L Jayanta Kumar na iramdam asidagi puthokpa potlam kaya miramda laikhraba matung makhoi gi pothok oina puthoraklaba matung aikhoina amuk laiduna sisinariba asi ikai ningai ni aikoi gi hangduna leiriba tampak amasung singi mafam singa sida akhang ahai kaya tanaduna kari kari tawba yabage haibadu punna khangminaba matam oire phongdokhi Manipur la jungle khudimuk se umang khudimuk se ching khudimuk se mai pami do pisa pegi hairi poro moina sungdoga thajilaga ina kaman to geda maduda ini bang bang dana lairaga kaman to geda maduda haraudi bai si matru moina nongga do thamoi do ko kan itani kai bai mutai Child Rights and Protection for Agencies under JJ Act and ICPS in Manipur Habesida Numinini Sathagada ba Orientation Workshop ama High Court ke auditorium da hokre National Institute of Public Operation and Child Development Regional Center Guwahati na Manipur Commission for Protection of Child Rights amadi Manipur State Legal Services Authority ke khosamnaduna thoram asi pangthokpani Hongdokpagi thoramda High Court Manipur ge Acting Chief Justice and Court Isor Manipur Commission for Protection for Child Rights ki Chairperson Sumati Balaning Thauzam National Institute of Public Cooperation ge Regional Director Dr. D.K. Saikia Susar Yakhi Acting Chief Justice and Court Isor na miyoi bagi hak ki damak yamna khana nainarabasu angang ge hak ki matang da khana nainaba watli Child Rights Act ki matang da lairiba mari nainaba authority singna mamut tana khangpham thoi haiki We can't operate in isolation or in vacuum. We have to function under the constitutional basis. The Indian Constitution is there. Article 14, paramount, Article 13, anything which is inconsistent fundamental rights. So all these things have to be also understood.
Haukiba tang tara mangagi nimidang wairam pung taruk lom taba matamda Johnston School mamangda bom pokai handuna Imphal Municipal Council sweeper sobitabu asok apan nangan kiba thawongbo Workers Union Manipur na yamna kan na yaning da bafongdorakli loinana Rajmedi City da layang dana lairibi sobitagi damak nungai taba sufongdorakli Imphal Kaithel bu tarutana na thamdana ba pandamda sumsit paidu na mathaw pangthok libi sinmi amabo asok apan nangan kiba asi laibak thibani Asigumba thokdok asi matungda amuk tawbidana ba union asina appeal tawrakle hauzik pawi marak thana break amatang lagzari Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja sing na exam gi sem saba matamda support tawbiki amasung mateng yamna pangbiki exam tips regular mock tests suggestions amasung study materials sing yamna janaki class 10 thagadaba sing na makok thongba oina bagi damaktadi Panacea sing na amatang arba coaching center ni miyamna center sida thajaba thampi Mama mapana machada piba ngamba khwaidagi chawba khudolsi ichabu mahi tamanbani Slopeland Public School Khongjom Northeast India da khwaidagi chawba amadi nanba boarding school ni Slopeland Public School Khongjom da ngasimak admission tawbiduna ichabu mahi tamanbiu Sagolwan Monanglerang Nepra Menjorta Liba Ayush Wellness Center da well qualified doctors amadi staff singalone na makal makha ke agilaina singlaying jari lonena Mafam Machi Community Hall da Lisingani Traimpan ki January tang kuntrita na kuntra mathoi bawa slim camp ama pangthok jagani akupa marol ki dabang makha ki number sida contact tawbiu Imphal East, West amadi Bisnupur district oina makhal khudingi apamba 2 3 amasung 4 wheelers na chingbagi gari guarantor yaudana loan lawbi yagani deposit toba numita apamba gari su pangbigani pambiba miyoi singna unabiu Imphal Finance Head Office Moirangkhom Loklaubung Branch Offices Pauna International Market amasung Bisnupur Bazar Bisnupur Eastern Gas Limited wanted sub-dealers for different areas in Manipur. Also wanted sell executive and retailers for cashless device, POS, money transfer, utilities services, flight booking and many more services. Dealership MS Yoibu Yohenba Traders, Moirangkhom, Jingakham Laikai. Break itungda taramna oksari makhataba pauda Central Agricultural University Imphal na sinduna January taramanga dagi satharakiba Mari Suba Intercollegiate Youth Festival ngasi University asigi campus ta loisinkhre thoromaduda Central Agricultural University ki Vice Chancellor Professor M Premjit Research ki Director Dr C.A. Srinivas Murthy College of Agriculture ki Dean Dr J.M. Lastram Susar Yaki Festival asigi tongan ba event singda makok mathang taraba singda manamathum su yenthoki tongan ba skill workers singi nongbi oba strike ki khongjang ama changsinna ba hotna bada police na thingduna chalan khidre khongjang asi changsin ringai mamangda coordinator body of trade union manipur na sinduna skill workers singi mifam ama Imphal ki GM hall da pangthoki Mifamaduda Union asigi Chairman L Sotin Kumar na nifu manga suba ILC ki ware matung ina scheme workers singbu sinmi amo ina sakhang biu tha amada yamdrabada lupa lising taranipal pibaga loinana pension ki sun from lupa lising ahum piga dabani social security ki khudong chawa phangana bagi recommendation pi khiba adu thabak oina pangthok piu haikhi koina pukhaliba da singse mase koi leptana sungsen banatragadi atopa I going to get a people like I going to trade union, I am power. But I'm the kind of people who see Sarkar say, the same Haragadi, like the line about Golo Chachaba, Kusuman Yam, Neba, Kambu interest, Chapsana to go and do Sarkar. Mifamasi loiraba matungda Anganwadi Workers and Helpers Union All Manipur Asa Workers Union amasung Midday Meal Workers Union gi mihut singna jem hall mamangda gi Chief Minister gi banglo fawba khongsat amasatuna Chief Minister da memorandum pidana ba hanakhi adumakpo police na thingduna sarhan khidre Union singi maru oiba mihut manga khangat laga Chief Minister unana ba police na sinki Lising ama samapan Rafjani Pangi Sarkar Neta Pachu Tektagi Kasampat Pawagi Lambibo Nupi Lal Rod Haina Mingthon Bagi Ayaba Piram Laga Hauzik Pawbada Lautokta Bagi Mayok Ta Khongjang Jangsilagani Haina Nupi Lal Memorial Association Manipurna Lautokre Ngasi Terada Laiba Nupi Lal Memorial Association Ki Office Ta Pangthok Pa Pawgi Mifamda Publicity Secretary Peter Longjamna Humbudra Nepal Suba Nupi Lal Celebration Thabum Ama Supna December Thada Pangthok Hibada
isai sangdamnabada makok mathang tarakibasingda mana mathum pibaga loinana essay sangdamnaba tha asigi kunda Nupi Lal complex ta pangthoklagani loinana Nupi Lal Development Protection and Preservation Committee semduna thabak tawba haure haire Nupi Lal Memorial Association ki member Toizam Memsana lising masamapan marfudrani panda Chief Minister oiramba W Nipa Masana tholamba Nupi Lal lambi bungasi pawada namsinduna thambagi mayokta khongjang jangsilagani Miyam nasu nomagi manungda minute manga khaktang kaithoktuna ima singi ningsingduna lakadawriba mirol da tambiragadi ekhoigi mayokta singnarakpasing mai pakpa khakngamloi haiki Sangraba matamse Manipuri mapi mapa oibasingna tumina namsinduna ngasi phawa thambirambase masi khoi Manipur parjagi yamna khoigi piendaba haibado oira e hojikti miyamgi damakta freedom fighter oigraba ima singi damakta ekhoi thauna phana ngasi dagi khoi sangsinba horagani ISTB gi tidim line da puba optical line ngarang malom da tatpadagi nungthil pung ahum dagi ngasi nungthil pung ani makhairom taba fawba moirang bazar tera khongsangbi kwakta thanga kumbi wangu thinungai ningthau khong lotak project na singma mafam singda signal pibangam ludre masigi damang nungai taba phongdok sari Khongjom War Memorial Trust na Manipur State Sumang Lila Council ka kusam naraga nimit mangani sathagadaba ahanba Diamond Sumang Lila Festival Diamond Radio Campus ta hudokre Hogdokpagi thoramda Manipur gi ningthau Laisemba Sana Jauba Khongjom War Memorial Trust ki President Moirangthem Hemanta Sumang Lila Council gi Lifetime President PS Gunachandra Sharma Trust ki Advisor Singsu Saruk Yakhi Laisemba Sana Jaubana Sumang Kumaina Kunai da Kanaba Paujel Kaya Piduna Lainga ki amadi imung manung da lairamba asoiba aranba kaya sumthoknaba hotnaduna lakle Kumai asi ngaihak nungaina ba yengbagi mahutta masina piriba Paujel gi Kanaba sulaubiyo haikhe Imphal Municipal Employees Union na tha sigi tara mathoidagi satharakliba thabak lepagi khongjangna miyam gi darkar oiba se chang tanthokpada khudongchadaba kaya mayoknare ngasi su union gi members singna IMC gi gate mamangda thabak lepagi khongjang changsinki Advisor oiriba Purit Sabam Chaubana mamang sahigi December kuntareta union ga IMC gi authority ga unaduna nimitara mangani gi manungda taruk suba pesat handuna tha manga gi pithoktana leiriba tolop pithokpina ba khangan krabasu ngasi pawba thabak paikhat pidabana maram oiraga thabak lepagi khongjang asi changsin bani miyam gi khudong chadaba kaya leirabasu union gi dimanasi phangdriba pawba leptana khongjang changsin kigani haikhe 6 pay aduga hanagi diu leiba tha manga gi diu do adu masi pithobiu haibani adu hoji phawda positive response am phawlaite sarkar gi maige de su leite adu khoi IMC gi authority gi maige de su leite St Peter Ferris Monsang Pantha Sandal gi tarahum de suba Catholic Congress Khurfudam Khuldaloisin Kre Church asigi makhada laiba Catholic Church singi members ama kuntra manga ge confirmation piki loisin bagi thoramda SP Sandel angam kamai Lily Rosu saruk yakhe Lengang Pokpi Village number 39 gi khunja singi oiba mifam ama lamapu singi ayaba yaudana government natraga lanai gi oina hiram amata gi plan amata tawba yaroi miyam gi warep ki thabak lokhalak labadi chapchana miyam na thengnana ba warep lokre January kunda loktak pata saktariba usek masing thiga doriba asige mangoina na niminini satharakiba motivation camp ngasi Kaibul Lamjau National Park ta loisin kre loisin bagi thoramda range officer Kaibul Lamjau L Biramangol RON Sarat India Bird Conservation Manipur State ki coordinator RK Birzit Moirang College ki associate professor M Sonimitai saruk yakhi West of Amikta Makok Tarak Krabi Chitra Khairakpam Ani Suba position Tarak Krabi Sanasam Rani Bu Okpagi Tharam Ama Pioneer Education and Sporting Union Amadi Amik Bisnupur Center na Punna Sinduna Pesu Ground the Pangthokre Tharamadda Amiki President S Tizendra Bisnupur Center ki President Salam Tombasu Saruk Yakhi Wangu Napsing Makhongdagi Lastram Urmilana Golden Eagle Ama Environment Social Reformation and Sangai Protection Forum the Sinarakwadagi Wildlife Wing Forest Department na Kaibul Lamjau the Sinakre Prime Minister Narendra Modi gi Israel Khongsatta Homeopathy da research tawnabagi damak MOU ama sign tawna krehaina Regional Research Institute Homeopathy under Central Council for Research in Homeopathy Ministry of Ayush Government of India gi officer in charge na thadorakpa serol amana khangalakle
All Manipur recognized private school welfare association sinduna school singda government na nauna satnagada batna kanglon singi matangda awareness program ama kumbi kaithela pangthokre thorom aduda association gi secretary L Joy kumbi municipal council gi vice chairperson Bobichan Luwang association sigi Bisnupur branch gi president Biren amasung advisor N Tombasu saruk yakhe District Veterinary Office Joint Director Dr. S. Thoibegi Lamjing Makhada Takhel Veterinary Hospital Amadi Takhel Gram Panchayat Jila Parishad ka Kusanaduna Sasan Amadi Hui Hida Kapthokre. Hauzik Sanabagi Pau Amung Pangbigani. Masih sana bagi pausing, wayaning tauzam dagi hana pangbigani. Nupigi polo team tarung na saruk yaduna Imphal gi mapal kangjibung danga sidagi ahum suba Statehood Day Women's Polo Tournament hokre. Tournament asigi hokdopagi thoramda sibgis oigadaba Manipur gi Chief Minister N Biren lakhidre. Apiba matamdagi pungkhai hena thengthana hokre. Ahubun mita Manipur gi polo team animak maithi khre. Next we have Manipur Sarkar gi Department of Tourism gi makhada All Manipur Polo Association sinduna mapal lepa gi polo team USA, Kenya, Australia yauna India gi polo team ahum IPA Manipur thangjing amadi Manipur marching gi nupi gi polo team tarung na saruk yaduna ngasidagi Imphal gi mapal kangjimungda ahum suba Statehood Day Women's Polo Tournament hokre hokdopagi thoramda Tourism Corporation of Manipur Limited gi chairman Dr. Sapam Ranjan All Manipur Polo Association gi president Dr. K. Sarachandra Deputy High Commissioner of Kenya to India gi Ambassador Belinda Ominiosu Seruyaki. Tournament asigi ngasi ahubunumi ki sanakiba match ta Kenya na Manipur thangjingbu panjil manga ni da maiti bapikre. Kenya gi mai bakibagi panjil singadu Tiba Gross na ahanba amadi Marisipur sakarda panjil ani Emergen Borspi na Anisupur sakarda panjil ama Riwina Istisburi na ahum super sakarda amadi Nikki Barlow na Marisipur sakarda panjil amabam chanduna match asi mai pakibani. Match asida maiti kipa Manipur thangjing gi panjil ani aduna KS Habi amadi TS Tanana ahanba amadi Anisupur sakarda sankhibani. Tournament asigi Anisupur match ki sanakibada Australia na Manipur marching polo team bu panjil taruk ani da maiti bapikhe. Australia gi panjil singadu Bele Marscart na ahanba Anisupur ahum suba amadi Marisupur sakarda panjil mari India na Benentona ahanba sakarda panjil ama amadi Whitney Warm na Anisupur sakarda panjil ama chanduna match sasi mai pakhe. Manipur marching gi panjil ani aduna Anisupur amadi Marisipur sakarda en Asakira namadi es Sumitana sankhibani. Sathariba tournament asigi hayin kilpung ama makai tabada ahanba match oina Indian Polo Association amadi Manipur thangjinga sanagani. Anisupur match ta USA Polo team amadi Manipur marching polo team ga sanagani. Central Secretariat Canara Bank Punjab National Bank amadi Bengaluru Hockey Association Sathariba Nepal Sub Hockey India Senior Men National Championship B Division gi semi-final sangkre Hockey India gi mieng makhada Manipur Hockey na sinduna tha sigi tang taritagi team kuntrani thoina group Nepal thokna khaidoktuna Komalapak Esrotab Hockey Stadium na Sathariba tournament asigi ngasi sanakiba ahanba quarter final match ta Central Secretariat na Hockey group Panjal Mari anida Anisuba quarter final match ta Canara Bank na Delhi Hockey bu Panjal Mari amada ahum suba quarter final match ta Punjab National Bank na Food Corporation of India bu Panjal taru anida mari suba roi quarter final match ki sanakibadana Bengaluru Hockey Association na Hockey Unit of Tamil Nadu bu Panjal ani amada maiti biduna semi final sangkibani. Sathariba tournament asigi ahanba semi final match ta Central Secretariat amadi Canara Bank ka sanagani ani suba quarter final match ta Punjab National Bank amadi Bengaluru Hockey Association ka sanagani. Kunmapal Subal Laktapan Kendra Interclub Sports Meet ki football masanagi ngasi sanakiba match ta LYSSU Lilong Bazar na LCSYC Langtapal Khawbumbu maiti bapikre. Sajing inat kan balum na sinduna tha sige tang tara mari tegi tim tara nithoi na group mari thong na khaidoktuna sajing kangjibung Lilong chajing da sathariba Kunmapal Subal Langtapan Kendra Interclub Sports Meet ki football masanagi ngasi sanakiba match ta LYSSU Lilong Bazar na LCSYC Langtapal Khawbumbu panjil manga amada maiti bapikibani.
Trau Kwa Katel Amadi YWC Pasoi Ahan Bahibok T20 Cricket Tournament Mai Pakre Manipur Cricket Association gi Miang Makada Langthapal Sporting Club Langthapal na Sinduna Tha Sigi Tang Taritagi Tim Kunma Thoina Group Mari Thongna Khaidokuna Langthapal Public Ground na Satariba Ahan Bahibok T20 Cricket Tournament ki ngasi sanakiba Ahan Ba match da Trau Kwa Katel na PTRC Pasoi bu ran nipuma thoida maiti babi khibani tournament asigi aniswa match ki sanakibada YWC Pasoi na YSC High School bu ran yankai mathoida maiti babi ki Kiangwei Youth Pioneer Club Kiangwei Haibom Khongna Sinduna Tha Sigi Tang Tara Humdoi Tim Tara Terena Saruk Yaduna knockout basis Satariba Taranitri Suba Kagema Football Trophy gi ngasi sanakiba ahanba match da LT Fighting Gana MC Nambolbu gol ani sinoda maiti bapiki ani suba match ki sanakibadana Wangoi FC na IPS FC team bi Kanchipur bu gol ahum amada maiti bapikre Paradise Union Pungdongbam na Sinduna Tha Sigi Tang Tara dagi Tim Tara Marina Group Mari Thongna Khaidokuna Pungdongbam ground da Sathariba ani suba Pupukapki ngasi sanakiba ahanba match da Pungdongbam FC na Nungoi FC bu gol ahumani da amadi ani suba match ki sanakibada PJA Pungdongbam na BSU Kakching bu gol ahum sinoda maiti bepiki Unit Taramangagi Nupamasa Amadi Nupimasa Archer Sohum Yankairom na Saruk Yaduna Kumal Lampak Sports Complex Satariba Kontrani Tuishuba Junior Boys State Archery Championship ki ngasi pangthokiba meter nipugi Nupimasagi Indian Rounda BCAC gi KS Malem Gambina Ahanba Unit Asigi W Malesuri na ani Subamadi YSC gi L Tomthin Gambina Ohum Subataki meter kontragi Nupimasagi Indian Round gi pangthokibada BCAC gi W Malesuri Unit Asigi KS Malem Mambi Amadi El Abesanana Ahanbani Subamadi Ahum Subataki Nupigi individual gi Indian round gi pangthokibada BCAC gi L Abesana YSC gi L Tomthin Ngambi Amadi BCAC gi W Malesorina Ahanbani Subamadi Ahum Subataki Mitra Nipugi Nupamasagi Indian round gi pangthokibadana BCAC gi CS Boris YSC gi Kaisam Boris Amadi BCAC gi TS Hillerna Ahanbani Subamadi Ahum Subatakre Meter Kuntragi Nupamasagi Indian round gi pangthokibada BCAC gi TS Hiller ITAC gi P Dinesor amadi Sai RC gi E Robinson na ahanbani subamadi ahum subataki Nupamasagi individual gi Indian round gi pangthokibada YSC gi K Boris na ahanba ITAC gi L Milan na ani subamadi unit asigi P Dinesor na ahum subataki Yangkhom Sanjibna sponsor Toraga Rising Knowledge Club Kuyatong Sinduna Club Asigi Ground Satariba Ahum Suba Imam Manisang Memorial East 11 Poriside Mini Boys Under 35 kg Football Tournament ki ngasi sanakiba ahanba match KSWC Kurai Kongpal amadi LKYDA Team A Luang Sangbam goal amata sanadana draw satkre ani suba match ki sanakibada KSYC Kurai Sajor Lekaina PYDA Luang Sangbam goal amasinoda ahum suba match ki sanakibada Lions Club Kangjabina UUFC Team B Uripopu goal mari amada amadi ALL Team A Uripokna Thau Team B Thangmaibanbu goal amasinoda maiti bapiki Amopa Moirang Sinduna Tha Sigi Tang Tara dagi Tim Kunmarina Grumari Thongna Khaidokuna Moirang Multi-Purpose Higher Secondary School Ground Satariba ani suba Ice Biro amadi Ice Brozen Memorial East 11 Under 15 Football Tournament ki ngasi sanakiba ahanba quarter final match da Aksa Kokta na TYDA Tobul Bugol ani sinoda amadi ani suba quarter final match ki sanakibada Amopa Academy Team A Moirang na Tabaspa Tabungkopu gol ahum sinoda maiti bipiduna semi final sangkre Boys FC Ngangkhalawaina TSA Tinungai Bumaiti Biduna Ahum Suba Sangai Trophy District Level 4-Man Asset Open Football Tournament ki champion oikre KLYSCA Kaibul Awanglekai na Sinduna Association Sigi Ground da Tha Sigi Tang Taruktagi Team Kunipan Grumari Thongna Khaidokuna Satarakiba Ahum Suba Sangai Trophy District Level 4-Man Asset Open Football Tournament ngasi lotion kre Satarakiba Tournament asigi ngasi arobe numit ki sanakiba match da Boys FC Ngangkhalawaina TSA Tinungai bu gol mari sinoda maiti Piduna champion oikibani lotion magi thoramda MLA T Robindro Hana headmaster Weramba and Manichandra Thanga Jila Parishad member and Dinesh social activist O Chandra Babu amadi Manipur Police ki training instructor KS Babu Don Su Sharuk Yaki
Pauna Memorial Club Usekon Takong Mapana Sinduna, Tasiki Tang Teretiki Tim Nipunitan Group Taramarito Kairotuna, PMC Ground Usekon Takong Mapal Satariba, Anisupu 11 Let Moirang Tim Kunjo Sing Memorial, Poor Men Soccer Tournament Ki Ngasi Sanakiba Ahanba Mesta, ICWC Langtapalna, SRC Kuraibu Gol Ani Sinoda, Anisuba Merski Sanakibada, AMMDO Kongbana, Reunion Nagamapalbu, Gol Ani Amada, Mighty Pikre. Tagasari Bayai, Housing Makata Basanabagi Pao Mupizari. All Manipur Muslim Organization Committee gi Lamjing Makada Muslim Football Tournament Committee Amadi All Kwakta Sporting Association Napuna Sinduna Kwakta Public Ground Sathariba Ahanba Hanif Saha Memorial State Level Manipur Muslim Football Tournament ke ngasi sanakiba Master SMS Lina Dynamo Bogol Ahum Sinoda Maitibe Pikre. All Ziribam Sports Association at Ziribam Higher Secondary School Playground at Sathariba, Kuntaret Suba KC Malik Memorial Invitation Football Tournament ke ngasigi quarter final master Isel Club Dibong na 0S Sibugol ani amada maitibe pikre. Kaksing District ki manungsan na Laiba Liwa Sarai Playground da Street Olympic Association sauna sinduna Sathariba tarani thui suba Street Football Tournament lising ani tarani pal ngasi sanaki ba man of ani master Monsang Pantha A amadi sangne goal amamam sanaduna draw sat kre nupi ki master na Monsang Pantha B na Liwa chaningbu goal amasinoda maitibe pikre. Kangpokpi Thomas Ground da Sathariba tarahum doi suba Kangkhui Inter What's White Tournament King Asisana Kiba Master What number 9 na What number 14 Bibu Panjal Ani Amada What number 8 na What number 3 Bibu Panjal Manga Sinoda Amade What number 10 na What number 8 Bibu Gol Mapan Sinoda Maitibe Pikre. Uttarakhand ki Haridwar da Sathariba Thasigi Tang Kuntaruktagi Kunmapan Fawa Pangthokadawriba Kunmapan Suba AIKF National Karate Championship ta Manipur gi mahut sinduna saruk yagadaba nupamasa amade nupimasa sanaroi sing khalle haire. Official tarukna lusingduna saruk yagadawriba sanaroi sing asi lakriba January gi tang kunmathoi da Imphal thadokani haina Karate Do Association Manipur gi cherola mana khangalakle. Hauzik aying asagi pau amuk phangbigani. State climate change seldagi phangba ngasigi oikiba inga samadi nujugi pauta khwaidiki sakiba Celsius degree kuntaruk tasmik humputra taruk khwaidiki ingba Celsius degree manga tasmik maripu taruk nuksiti yauba ising manadgi sang maximum da sada maripu nipal tasmik yangkai taret minimum da sada kuntramapal tasmik yangkai nipal oiki ngasigi nong suki pagisang suino dasmik suino ohum millimeter ni. Aroy badamaru iba pau amok. PWD na Imphal ki tongan malambi sing semjin bacha de kun yaure haina chief engineer ke STM bana phongdokre. Lamdam sigi saknai raba theater director Hasnam Kanhai Lalgi namit humni chathagada bam apok kumon palan ngasi governor na hongdokre. Amade Imphal gi mapal kangjai bungda ahum suba Manipur Statehood Women's Polo Tournament ngasi dagi hokre. Ngasigi wina di ISTV na pizza ba Manipuri pao matang asidalo sinjari miyang tabiri ba pumna magpo amukahan na kurumjari.